ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯃꯥꯡꯗ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯔꯔ ꯁ꯭ꯇꯣꯔꯤ ꯃꯥꯏꯃꯨꯕꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 9ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯃꯥꯡꯒꯤ ꯇꯥꯡꯀꯛꯇ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯦ꯫ ꯃꯥꯡꯈ꯭ꯔꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯐꯪꯈꯤꯕ ꯑꯃꯗꯤ ꯃꯥꯏꯃꯨꯕꯤꯅ ꯃꯥꯒꯤ ꯍꯧꯈ꯭ꯔꯕ ꯍꯤꯡꯂꯤꯉꯩꯒꯤ ꯋꯥꯔꯤ ꯑꯗꯨ ꯂꯤꯕꯒꯤ ꯃꯇꯥꯡ ꯑꯃꯗꯤ ꯃꯥꯏꯃꯨꯕꯤꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯈꯤꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯁꯔꯨꯛꯇꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯁꯨꯝꯅ ꯏꯉꯦꯜꯂꯩꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯕ ꯃꯇꯝꯗ ꯏꯉꯦꯜꯂꯩꯒꯤ ꯁꯛꯇꯝ ꯁꯑꯣꯡ ꯁꯕꯥꯟ ꯑꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯥꯕꯨ ꯄꯥꯝꯅꯔꯝꯃꯤ, ꯀꯂꯛꯅꯔꯝꯃꯤ꯫ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯑꯎꯕ ꯅꯨꯄꯥꯁꯤꯡꯅ ꯉꯥꯎꯅꯩ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯃꯗꯣꯝꯆꯥꯒꯤ ꯃꯃꯥ ꯑꯗꯨꯅ ꯁꯔꯧ ꯑꯃ ꯁꯤꯜꯂꯛꯂꯦ꯫ ꯏꯉꯦꯜꯂꯩꯕꯨ ꯃꯤ ꯀꯅꯥꯁꯨ ꯆꯪꯅꯗ꯭ꯔꯕ ꯈꯨꯜ ꯑꯃꯒꯤ ꯃꯐꯝ ꯑꯃꯗ ꯆꯠꯇꯨꯅ ꯂꯩ ꯍꯦꯛꯂꯨꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯉꯦꯜꯂꯩꯅ ꯃꯐꯝ ꯑꯗꯨꯗ ꯃꯇꯣꯝꯇ ꯆꯠꯄ ꯀꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯐꯅ ꯍꯥꯏꯖꯔꯕꯁꯨ ꯃꯗꯣꯝꯆꯥꯒꯤ ꯃꯃꯥ ꯑꯗꯨꯅ ꯊꯦꯝꯗꯨꯅ ꯅꯧꯗꯨꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗ ꯊꯥꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯏꯉꯦꯜꯂꯩ ꯎꯄꯥꯏ ꯂꯩꯇꯅ ꯃꯇꯣꯝꯇ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯝꯕꯤ ꯂꯝꯍꯥꯡꯅꯕꯗꯒꯤ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯗ ꯑꯣꯏꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯣꯡꯁꯣꯡ ꯑꯃꯗ ꯊꯨꯡꯂꯈꯤ꯫ ꯃꯣꯡꯁꯣꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯛꯉꯥꯎꯅꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯦ꯫ ꯑꯗꯨꯕꯨ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯃꯣꯡꯁꯣꯡ ꯑꯗꯨꯗꯒꯤ ꯂꯥꯟꯊꯣꯔꯛꯄꯗ ꯎꯅ ꯂꯟꯅ ꯂꯟꯅ ꯍꯧꯕ ꯃꯐꯝ ꯑꯃ ꯊꯦꯡꯅꯔꯦ꯫ ꯃꯐꯝ ꯑꯗꯨꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯆꯤꯡꯃꯥꯏ ꯑꯗꯣ ꯂꯣꯏꯔꯝꯃꯤ꯫ ꯆꯤꯡꯃꯥꯏ ꯑꯗꯨꯒꯤ ꯃꯈꯥꯗ ꯌꯦꯡꯊꯈꯤꯕ ꯃꯇꯝꯗꯗꯤ ꯈꯨꯜ ꯃꯆꯥ ꯑꯃ ꯂꯩꯕ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯗꯨꯅ ꯈꯨꯜ ꯑꯗꯨ ꯌꯧꯅꯅꯕ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯨꯜ ꯑꯗꯨ ꯌꯧꯔꯕꯗ ꯈꯨꯜ ꯑꯗꯨꯗ ꯊꯦꯡꯅꯕ ꯃꯤꯁꯤꯡꯗ ꯃꯗꯣꯝꯆꯥꯒꯤ ꯃꯃꯥꯅ ꯂꯩꯍꯧꯔꯤꯕ ꯈꯨꯜ ꯑꯗꯣ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯔꯣꯜ ꯐꯥꯎꯅꯗꯕꯅ ꯃꯔꯝ ꯑꯣꯏ ꯃꯥꯒꯤ ꯋꯥ ꯑꯗꯣ ꯀꯅꯥꯅꯁꯨ ꯇꯥꯕꯤꯔꯝꯗꯦ꯫ ꯑꯃꯔꯣꯝꯗ ꯃꯍꯥꯛꯅ ꯍꯪꯂꯤꯕ ꯈꯨꯜ ꯑꯗꯨꯁꯨ ꯇꯁꯦꯡꯅ ꯂꯩꯕ ꯅꯠꯇꯦ꯫ ꯃꯗꯣꯝꯆꯥꯒꯤ ꯃꯃꯥꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯨꯅ ꯊꯣꯟꯕ ꯃꯤꯡ ꯑꯣꯏꯔꯝꯈꯤ꯫ ꯀꯥꯏꯅꯊꯪꯗ ꯃꯍꯥꯛ ꯍꯅꯨꯕꯤ ꯑꯃꯒꯤ ꯌꯨꯝꯗ ꯊꯨꯡꯂꯝꯃꯤ꯫ ꯃꯃꯥꯡꯒꯤ ꯃꯇꯧꯒꯨꯝ ꯃꯍꯥꯛꯅ ꯍꯅꯨꯕꯤ ꯑꯗꯨꯗꯁꯨ ꯍꯪꯂꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯣ ꯏꯉꯦꯜꯂꯩꯅ ꯍꯥꯏꯔꯤꯕꯗꯣ ꯀꯔꯤꯁꯨ ꯈꯪꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯁꯤꯃꯗꯤ ꯈꯪꯂꯝꯃꯤ, ꯃꯥꯒꯤ ꯃꯅꯥꯛꯇ ꯊꯨꯡꯂꯔꯤꯕ ꯃꯔꯣꯜ ꯇꯤꯟꯅꯗ꯭ꯔꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯂꯝꯍꯥꯡꯂꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯊꯨꯡꯂꯛꯄ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯍꯅꯨꯕꯤ ꯑꯗꯨꯅ ꯈꯪꯈꯤ꯫ ꯏꯉꯦꯜꯂꯩꯒꯤ ꯁꯨꯝꯍꯠꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯁꯛ ꯑꯗꯨ ꯎꯔꯒ ꯃꯇꯣꯝꯇ ꯂꯝꯍꯥꯡ ꯑꯗꯨꯗ ꯂꯩꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯒꯅꯤ ꯈꯟꯗꯨꯅ ꯏꯉꯦꯜꯂꯩꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯤꯡꯁꯤꯟꯕꯤꯔꯝꯃꯤ꯫ ꯍꯅꯨꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯏꯉꯦꯜꯂꯩ ꯍꯣꯏ ꯃꯥꯏ ꯀꯔꯤꯁꯨ ꯍꯥꯏꯗꯦ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯈꯨꯠ ꯃꯁꯥ ꯏꯪꯒꯤꯠ ꯇꯧ ꯇꯧꯗꯨꯅ ꯏꯉꯦꯜꯂꯩꯗ ꯋꯥꯍꯪ ꯀꯌꯥ ꯍꯪꯂꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯀꯥꯟꯅꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯇꯧꯅꯔꯤꯉꯩ ꯅꯨꯃꯤꯠꯁꯨ ꯃꯌꯨꯝ ꯆꯪꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯐꯨꯡꯒꯥꯗ ꯃꯩ ꯍꯧꯗꯨꯅ ꯆꯥꯅ ꯊꯛꯅꯕ ꯊꯣꯡꯒꯠꯇꯨꯅ ꯁꯦꯝ ꯁꯥꯕ ꯍꯧꯔꯤ꯫ ꯊꯣꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯕꯥꯅꯤ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯕꯥꯅꯤꯃꯛ ꯐꯃꯨꯡ ꯑꯃꯠꯇꯗ ꯇꯨꯝꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕꯗꯨꯅꯤ, ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯐꯨꯡꯒꯥ ꯑꯗꯣ ꯃꯩ ꯃꯨꯊꯠꯂꯝꯗꯕꯗꯒꯤ ꯃꯔꯤ ꯃꯔꯤ ꯃꯩ ꯋꯥꯏꯔꯛꯇꯨꯅ ꯌꯨꯝ ꯑꯗꯣ ꯃꯩ ꯆꯥꯛꯄ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯝꯅ ꯃꯩ ꯆꯥꯛꯂꯛꯄ ꯍꯧꯔꯛꯄ ꯑꯁꯤꯗ ꯍꯅꯨꯕꯤ ꯑꯃꯗꯤ ꯏꯉꯦꯜꯂꯩ ꯃꯈꯣꯏ ꯑꯅꯤ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯨꯅ ꯌꯥꯡꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯩꯅ ꯆꯥꯛꯂꯤꯕ ꯌꯨꯝ ꯑꯗꯣ ꯌꯦꯡꯅ ꯌꯦꯡꯅ ꯍꯅꯨꯕꯤ ꯑꯗꯨꯗꯤ ꯀꯞꯂꯤ꯫ ꯏꯉꯦꯜꯂꯩꯅ ꯍꯅꯨꯕꯤ ꯑꯗꯨꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ꯫ ꯑꯗꯨꯕꯨ ꯍꯅꯨꯕꯤ ꯑꯗꯣ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ, ꯃꯩ ꯆꯥꯛꯂꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯊꯨꯅ ꯆꯦꯟꯁꯤꯟꯈꯤ꯫ ꯏꯉꯦꯜꯂꯩꯁꯨ ꯍꯅꯨꯕꯤ ꯑꯗꯨꯕꯨ ꯈꯥꯝꯅꯅꯕ ꯇꯥꯟꯅꯈꯤ꯫ ꯃꯍꯥꯛꯅ ꯊꯣꯡꯖꯤꯟ ꯍꯦꯛ ꯀꯥꯟꯁꯤꯟꯒꯦ ꯇꯧꯕꯒ ꯌꯨꯝꯊꯛꯇꯒꯤ ꯃꯩ ꯆꯥꯛꯄ ꯎ ꯑꯃ ꯇꯥꯔꯛꯇꯨꯅ ꯃꯀꯣꯛꯇ ꯊꯣꯝꯈꯤ꯫ ꯃꯁꯤꯗꯒꯤ ꯏꯉꯦꯜꯂꯩ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯎꯞꯂꯒ ꯇꯨꯁꯤꯟꯈꯤ꯫ ꯃꯀꯣꯛ ꯑꯗꯨꯅ ꯏꯃꯨꯡꯗ ꯑꯗꯨꯒ ꯃꯁꯥ ꯑꯗꯨꯅ ꯃꯄꯥꯜꯗ ꯂꯩꯈꯤ꯫ ꯑꯁꯨꯝꯅ ꯍꯅꯨꯕꯤ ꯑꯃꯗꯤ ꯏꯉꯦꯜꯂꯩꯒꯤ ꯃꯀꯣꯛ ꯑꯗꯨꯗꯤ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯇꯨꯅ ꯃꯁꯥ ꯈꯔ ꯈꯔ ꯋꯥꯏꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯇꯤꯌꯥꯗ ꯈꯪꯍꯧꯗꯅ ꯅꯣꯡ ꯃꯪꯁꯤꯜꯂꯛꯂꯒ ꯅꯣꯡ ꯍꯩꯊꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯆꯥꯛꯂꯕ ꯃꯩ ꯑꯗꯨꯁꯨ ꯃꯨꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯏꯉꯦꯜꯂꯩꯒꯤ ꯃꯀꯣꯛ ꯑꯗꯨꯗꯤ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯇꯨꯅ ꯎꯠ ꯑꯣꯟꯈ꯭ꯔꯦ꯫ ꯑꯗꯨꯒ
ꯍꯅꯨꯕꯤ ꯑꯗꯨꯗꯤ ꯃꯩꯅꯨꯡ ꯑꯗꯨꯗ ꯎꯠ ꯑꯣꯟꯈ꯭ꯔꯦ꯫ ꯅꯣꯡ ꯉꯥꯜꯂꯕꯗ ꯈꯨꯟꯖꯥꯁꯤꯡꯅ ꯏꯉꯦꯜꯂꯩꯒꯤ ꯃꯩꯅ ꯆꯥꯛꯍꯧꯗꯕ ꯍꯛꯆꯥꯡ ꯑꯗꯣ ꯊꯦꯡꯅꯕꯗꯒꯤ ꯈꯨꯐꯥꯡ ꯆꯟꯗꯨꯅ ꯆꯤꯡꯃꯥꯏꯗ ꯄꯨꯈꯠꯂꯒ ꯎ ꯈꯔ ꯈꯔ ꯍꯧꯔꯤꯕ ꯑꯗꯣꯝꯗ ꯐꯨꯝꯖꯤꯜꯂꯝꯃꯤ꯫ ꯏꯉꯦꯜꯂꯩꯒꯤ ꯐꯨꯝꯐꯝ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯩ ꯃꯔꯨ ꯈꯔꯁꯨ ꯍꯨꯟꯖꯤꯜꯂꯝꯈꯤ꯫ ꯑꯁꯨꯝꯅ ꯑꯩꯒꯤ ꯍꯛꯆꯥꯡꯅ ꯐꯨꯝꯈꯤꯕ ꯀꯣꯛꯀꯤ ꯁꯔꯨꯛꯅ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯈꯤꯕ ꯃꯊꯣꯡ ꯆꯥꯗꯅ ꯁꯤꯈꯤꯕ ꯑꯁꯤꯅꯅꯤ ꯅꯈꯣꯏ ꯇꯥꯏꯕꯪ ꯃꯤꯗꯤ ꯂꯥꯏꯔꯗꯅ ꯈꯣꯌꯨꯝ ꯂꯩꯌꯥꯝ ꯐꯥꯎ ꯌꯦꯡꯕ ꯉꯝꯗꯕ ꯃꯈꯩ ꯊꯤꯔꯤꯕꯁꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯥꯏꯃꯨꯕꯤ ꯑꯗꯣ ꯀꯞꯂꯛꯏ꯫ ꯃꯁꯤꯗ ꯉꯁꯥꯏ ꯃꯈꯩ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯈꯣꯏꯅꯤꯡꯅ ꯍꯥꯏꯔꯛꯏ, ꯉꯥꯏꯈꯣ ꯃꯥꯏꯃꯨꯕꯤ, ꯀꯞꯀꯦꯁꯨꯅꯦ ꯀꯣꯟꯅ ꯀꯞꯄꯨ, ꯑꯩ ꯋꯥ ꯈꯔ ꯍꯪꯈꯤꯒꯦ꯫ ꯃꯗꯨꯗ ꯃꯥꯏꯃꯨꯕꯤꯅ ꯄꯤ ꯇꯥꯔꯛꯇꯕꯒꯤ ꯈꯔꯒ ꯁꯥꯎꯅꯤꯡꯂꯒ ꯂꯩꯔꯤꯉꯩꯁꯤꯗ ꯅꯪꯅ ꯑꯃꯨꯛ ꯀꯔꯦꯝꯅꯔꯤꯕꯔꯥ? ꯃꯥꯏꯃꯨꯕꯤ, ꯅꯪ ꯁꯥꯎꯈꯤꯅꯨꯅꯦ, ꯅꯪꯅ ꯁꯥꯎꯈꯤꯕꯁꯦ ꯑꯩꯉꯣꯟꯗ ꯐꯔꯛ ꯌꯥꯝ ꯇꯥꯏꯅꯦ꯫ ꯁꯥꯎꯕꯒꯤ ꯃꯍꯨꯠꯅꯦ ꯑꯩꯅ ꯍꯪꯂꯤꯁꯦ ꯑꯃꯨꯛꯇ ꯈꯨꯝꯃꯨꯁꯦ꯫ ꯃꯇꯧ ꯀꯔꯝꯅ ꯈꯨꯜ ꯑꯗꯨꯗ ꯃꯤ ꯑꯃꯠꯇ ꯇꯥꯗ꯭ꯔꯤꯕꯅꯣ? ꯑꯩꯅ ꯇꯝꯅꯕ ꯑꯗꯨꯒꯤ ꯃꯤ ꯅꯈꯣꯏꯁꯦ ꯏꯀꯥꯏꯕ ꯌꯥꯝꯅ ꯈꯪꯗꯦꯅꯦ꯫ ꯃꯔꯣꯜ ꯑꯃ ꯑꯃꯨꯛ ꯆꯠꯈꯤꯅꯤ, ꯑꯃ ꯑꯃꯨꯛ ꯂꯥꯛꯀꯅꯤ, ꯃꯔꯣꯜ 100 ꯃꯨꯛꯇꯤ ꯁꯨꯔꯝꯂꯅꯤ ꯆꯠꯈ꯭ꯔꯤꯁꯦ ꯂꯩ ꯉꯝꯗꯗꯅ꯫ ꯑꯗꯨꯒ ꯃꯤ ꯂꯩꯔꯛꯇ꯭ꯔꯕꯅꯤꯅ ꯌꯨꯝꯈꯩꯁꯨ ꯂꯣꯏ ꯇꯦꯛꯂꯦꯗꯅ꯫ ꯍꯦꯔꯥ, ꯅꯪꯁꯨ ꯌꯥꯅꯤ ꯈꯪꯗꯅ ꯄꯪꯍꯥꯏ ꯍꯥꯏꯖꯤꯜꯂꯦꯗ꯫ ꯆꯍꯤ 1000 ꯐꯥꯔꯕꯗꯨ ꯃꯉꯥꯏꯔꯦꯅꯦ ꯍꯥ ꯑꯗꯨꯗꯤ? ꯏꯁꯥꯕꯨꯗꯤ ꯆꯍꯤ 100 ꯃꯨꯛ ꯁꯨꯔꯝꯕ ꯌꯥꯔꯤ꯫ ꯑꯗꯨꯗꯤ ꯅꯪꯒꯤ ꯁꯤꯐꯝ ꯈꯨꯜ ꯑꯗꯨꯗ ꯂꯥꯛꯄ ꯃꯤꯈꯩꯗꯤ ꯇꯝꯅꯩ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗꯗꯤ ꯇꯝꯅꯗ꯭ꯔꯤꯅ ꯀꯔꯤꯒꯤꯅꯣ? ꯅꯪꯉꯣꯟꯗꯁꯨ ꯇꯝꯅꯕ ꯍꯧꯔꯝꯃꯕꯅꯤ, ꯑꯗ ꯅꯪ ꯑꯣꯏꯔꯝꯕꯗꯨꯗ ꯁꯛ ꯈꯪꯂꯅꯤꯗꯅꯅꯦ ꯌꯥꯝꯅ ꯇꯝꯅꯔꯝꯗꯅ ꯑꯗꯨꯝ ꯍꯜꯂꯕ? ꯌꯥꯔꯦ ꯈꯪꯖꯔꯦ, ꯑꯩꯅ ꯁꯛ ꯈꯔ ꯐꯖꯕꯁꯤꯗ ꯏꯀꯥꯏꯗꯅ ꯇꯝꯅꯗ꯭ꯔꯤꯗꯣ ꯈꯪꯉꯤ꯫ ꯐꯖꯩ ꯐꯖꯃꯟꯗꯅꯅꯦ ꯇꯤꯡꯉꯝ ꯂꯥꯏꯉꯝ ꯃꯥꯜꯂꯦ꯫ ꯌꯥꯔꯦ ꯑꯩ ꯂꯦꯞꯆꯔꯒꯦ꯫ ꯐꯔꯦ ꯑꯗꯨꯗꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯏꯃꯨꯕꯤꯗꯣ ꯃꯥꯡꯈ꯭ꯔꯦ꯫ ꯈꯣꯏꯅꯤꯡ ꯑꯗꯨꯁꯨ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯅꯥꯀꯟ ꯑꯃꯗꯅ ꯀꯝꯗꯧꯔꯤ? ꯂꯝꯂꯣꯡꯗꯅꯤ꯫ ꯅꯥꯃꯩꯔꯥꯛꯄꯝꯒꯤ ꯈꯣꯏꯅꯤꯡꯗꯨ ꯃꯍꯥꯛ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯗꯒꯤ ꯑꯊꯦꯡꯕ ꯑꯍꯤꯡꯗ ꯀꯅꯥꯁꯨ ꯆꯠꯅꯗ꯭ꯔꯕ ꯂꯝꯕꯤ ꯑꯗꯨꯗ ꯃꯇꯣꯝꯇ ꯍꯜꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯤ ꯑꯁꯤꯕ ꯄꯣꯠꯂꯣꯏꯐꯝ ꯃꯪ ꯃꯄꯥ ꯑꯃ ꯐꯥꯎꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯪ ꯃꯄꯥ ꯑꯁꯤ ꯍꯦꯛ ꯂꯥꯟꯊꯣꯔꯛꯄꯒ ꯊꯋꯥꯏ ꯂꯥꯛꯄꯤ ꯑꯃ ꯌꯥꯝꯅ ꯌꯥꯛꯅ ꯈꯣꯡꯂꯒ ꯃꯥꯒꯤ ꯃꯀꯣꯛ ꯃꯄꯥ ꯂꯥꯟꯗꯨꯅ ꯄꯥꯏꯔꯒ ꯆꯠꯈꯤ꯫ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯉꯥꯏꯍꯥꯛꯇꯤ ꯃꯍꯥꯛ ꯂꯋꯥꯏ ꯂꯨꯇꯣꯟꯒꯤ ꯃꯁꯝ ꯑꯗꯣ ꯆꯞ ꯆꯨꯡꯉꯤ꯫ ꯈꯔ ꯐꯥꯊꯔꯒ ꯈꯣꯡꯊꯥꯡ ꯑꯃ ꯑꯅꯤ ꯊꯥꯡꯕ ꯍꯧꯔꯛꯄꯗ ꯇꯨꯡꯂꯣꯝꯗ ꯄꯨꯡ ꯖꯥꯟꯒꯤ ꯃꯈꯣꯜ ꯁꯤꯊ ꯃꯤ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯌꯥꯝꯅ ꯅꯛꯅ ꯇꯥꯔꯛꯏ꯫ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯛꯀꯤ ꯃꯤꯍꯨꯜꯒꯤ ꯈꯣꯡꯖꯦꯜ ꯌꯥꯡꯈꯠꯂꯛꯏ꯫ ꯀꯤꯔꯁꯨ ꯀꯤꯅ ꯇꯨꯡꯗ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯗꯣ ꯌꯦꯡꯅꯤꯡꯕꯗꯤ ꯄꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯑꯗꯨꯅ ꯊꯨꯝꯍꯠꯈꯤꯗꯨꯅ ꯇꯨꯡ ꯍꯟꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯎꯔꯦ꯫ ꯃꯤ ꯄꯣꯠꯂꯣꯏꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯈꯔꯅ ꯃꯤ ꯑꯃ ꯄꯣꯠꯂꯣꯏꯔꯤꯕ, ꯑꯗꯨꯒ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯇꯨꯡ ꯑꯣꯟꯗꯨꯅ ꯀꯞꯂꯒ ꯆꯠꯈ꯭ꯔꯤꯕ ꯑꯗꯣ ꯎꯔꯤ꯫ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯑꯗꯨꯗ ꯅꯥꯃꯩꯔꯥꯛꯄꯝꯒꯤ ꯈꯣꯏꯅꯤꯡ ꯑꯗꯣ ꯉꯛꯆꯥꯟꯅꯅ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯪ ꯑꯗꯣ ꯃꯍꯥꯛꯅ ꯂꯥꯟꯊꯣꯔꯛꯄꯗ ꯉꯥꯏꯔꯤꯕꯅꯤ꯫ ꯍꯦꯛ ꯂꯥꯟꯊꯣꯛꯄꯒ ꯃꯍꯥꯛꯅ ꯑꯣꯟꯊꯣꯛꯄꯗ ꯃꯤ ꯄꯣꯠꯂꯣꯏꯔꯒ ꯂꯩꯔꯝꯕ ꯑꯁꯤꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯉꯛꯄꯅꯤ꯫ ꯊꯣꯏꯗꯣꯛꯅ ꯉꯥꯏꯍꯥꯛꯇꯨꯗ ꯂꯥꯏ ꯇꯤꯟꯒꯤ ꯋꯥꯈꯜ ꯆꯪꯂꯨꯗ꯭ꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯇ ꯈꯣꯏꯅꯤꯡ ꯑꯗꯣ ꯃꯤ ꯄꯣꯠꯂꯣꯏꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯆꯪꯁꯤꯟꯕ ꯑꯁꯤ ꯄꯣꯠꯂꯣꯏꯕ ꯌꯥꯎꯔꯝꯕ ꯅꯨꯄꯥ ꯑꯃꯅ ꯌꯦꯡꯊꯣꯔꯛꯄꯒ ꯃꯄꯥ ꯆꯥꯅꯔꯨꯔꯤ꯫ ꯅꯨꯄꯥ ꯑꯗꯨꯒ ꯃꯍꯥꯛꯀ ꯃꯤꯆꯥꯟꯅꯕ ꯃꯇꯝꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯠ ꯑꯗꯣ ꯃꯨꯁꯤꯠ ꯃꯨꯏ, ꯌꯦꯡꯕꯗ ꯍꯩꯅꯗꯕ ꯐꯥꯎꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯂꯥꯛꯑꯣ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯈꯨꯠ ꯈꯜꯂꯛꯏ, ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯦꯛꯇ ꯆꯪꯕꯃꯛꯇꯤ ꯆꯪꯁꯤꯟꯗꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯨꯠ ꯈꯠꯄ ꯍꯦꯟꯖꯤꯜꯂꯛꯄꯗꯒꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯅ ꯍꯪꯂꯤ꯫ ꯑꯗꯨꯕꯨ ꯃꯤ ꯄꯣꯠꯂꯣꯏꯕ ꯌꯥꯎꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯀꯔꯤꯃꯠꯇ ꯈꯨꯝꯂꯛꯇꯦ, ꯍꯣꯏꯅꯤ ꯃꯥꯏꯅꯤ ꯑꯃꯠꯇꯁꯨ ꯍꯥꯏꯗ ꯃꯥꯅ ꯊꯣꯛꯄ ꯃꯊꯧ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯩ꯫ ꯃꯗꯨꯗ ꯅꯥꯃꯩꯔꯥꯛꯄꯝ ꯈꯣꯏꯅꯤꯡ ꯑꯗꯣ ꯑꯃꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟ ꯃꯤ ꯄꯣꯠꯂꯣꯏꯔꯤꯕ ꯑꯗꯣ ꯀꯅꯥꯅꯣ, ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯒꯤꯗꯃꯛꯇ ꯀꯧꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯤ꯫
ꯃꯁꯤꯗ ꯃꯍꯥꯛꯄꯨ ꯀꯧꯁꯤꯜꯂꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯋꯥ ꯉꯥꯡꯗꯨꯅ ꯂꯩꯌꯨ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯇꯧꯔꯛꯏ ꯑꯗꯨꯒ ꯍꯨꯃꯥꯏ ꯑꯃꯁꯨ ꯃꯈꯨꯠꯇ ꯄꯤꯔꯛꯂꯒ ꯄꯣꯠꯂꯣꯏꯕꯗꯨ ꯌꯥꯎꯅꯅꯕ ꯈꯪꯍꯜꯂꯛꯏ꯫ ꯃꯍꯥꯛ ꯄꯣꯠꯂꯣꯏꯕ ꯌꯥꯎꯕ ꯇꯜꯂꯤ ꯍꯥꯏꯗꯨꯅ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯆꯠꯄ ꯍꯧꯏ ꯑꯗꯨꯕꯨ ꯃꯍꯥꯛꯄꯨ ꯀꯧꯁꯤꯜꯂꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯨꯗꯥꯡ ꯑꯗꯨ ꯐꯥꯔꯒ ꯄꯣꯠꯂꯣꯏꯕ ꯌꯥꯎꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯈꯥꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯔꯕꯗ ꯅꯥꯡꯃꯩꯔꯥꯛꯄꯝꯒꯤ ꯈꯣꯏꯅꯤꯡ ꯑꯗꯣ ꯎꯄꯥꯏ ꯂꯩꯇ ꯄꯣꯠꯂꯣꯏꯕ ꯑꯗꯣ ꯌꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯣꯠꯂꯣꯏꯕ ꯌꯥꯎꯕꯗꯒꯤꯗꯤ ꯑꯇꯤꯌꯥ ꯈꯦꯛꯅ ꯋꯥꯡꯅ ꯆꯥꯛꯂꯝꯕ ꯃꯩ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯇꯞꯊꯔꯛꯈꯤ꯫ ꯃꯁꯤꯗ ꯈꯣꯏꯅꯤꯡ ꯑꯗꯣ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯍꯨꯃꯥꯏ ꯑꯗꯣ ꯀꯟꯅ ꯍꯨꯝꯖꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯆꯥꯛꯂꯝꯕ ꯃꯩ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯃꯨꯠꯊꯔꯛꯇꯨꯅ ꯄꯨꯡꯃꯨꯠ ꯃꯨꯠꯈ꯭ꯔꯦ꯫ ꯃꯍꯥꯛ ꯄꯥꯈꯠꯅ ꯃꯈꯨꯠ ꯅꯥꯝꯃꯅ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯒ ꯍꯥꯏꯔꯤ, "ꯏꯇꯥꯎ, ꯃꯩ ꯃꯨꯠꯈ꯭ꯔꯦ, ꯄꯨꯡꯃꯝ ꯃꯝꯈ꯭ꯔꯦ, ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤꯕꯣ?" ꯅꯨꯄꯥ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯃꯨꯕ ꯂꯩꯆꯤꯜ ꯃꯔꯛꯇ ꯂꯣꯠꯇꯨꯅ ꯂꯩꯔꯝꯕ ꯊꯥꯖ ꯃꯍꯥꯛꯁꯨ ꯀꯤꯀꯨ ꯐꯣꯡꯂꯛꯇꯨꯅ ꯃꯉꯥꯜꯅ ꯃꯥꯏꯀꯩ 19 ꯁꯤꯟꯕ ꯊꯨꯡꯅ ꯌꯦꯜꯂꯛꯂꯕꯗꯗꯤ ꯈꯣꯏꯅꯤꯡꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯦ꯫ ꯃꯪ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯃꯩꯅ ꯎꯟꯁꯥ ꯄꯨꯝꯕ ꯆꯥꯛꯊꯦꯛꯈ꯭ꯔꯕ ꯀꯔꯨꯝ ꯀꯔꯨꯝ ꯇꯧꯔꯕ ꯁꯛꯇꯝ ꯑꯗꯣ ꯃꯃꯤꯠ ꯑꯗꯣ ꯏꯔꯥꯎ ꯂꯥꯎꯕ ꯃꯈꯩ ꯄꯥꯡꯗꯨꯅ ꯂꯩ꯫ ꯃꯗꯨ ꯎꯕꯗ ꯅꯥꯡꯃꯩꯔꯥꯛꯄꯝꯒꯤ ꯈꯣꯏꯅꯤꯡ ꯑꯗꯣ ꯄꯥꯈꯠꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯒ, "ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯨ ꯏꯇꯥꯎ?" ꯍꯥꯏꯔꯒ ꯑꯣꯟꯊꯣꯔꯛꯄꯗꯗꯤ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯣ ꯁꯔꯨ ꯄꯣꯂꯥꯡ ꯑꯣꯏꯔꯝꯂꯦ꯫ ꯃꯍꯥꯛ ꯄꯥꯈꯠꯄ ꯍꯦꯟꯃꯟꯈꯤꯕꯅ ꯁꯔꯨ ꯄꯣꯂꯥꯡ ꯑꯗꯨꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯁꯦꯠ ꯂꯥꯎꯅ ꯑꯃꯨꯛꯇꯪ ꯊꯥꯈꯤ ꯑꯗꯨꯒ ꯔꯥꯎꯟ ꯀꯤꯛ ꯑꯃꯁꯨ ꯀꯥꯎꯁꯤꯜꯂꯝꯃꯤ꯫ ꯃꯁꯤꯗ ꯁꯔꯨ ꯄꯣꯂꯥꯡ ꯑꯗꯨꯁꯨ ꯇꯨꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯆꯦꯟꯕꯗꯤ ꯂꯥꯏꯔꯗꯅ ꯃꯀ꯭ꯂꯥꯛ ꯑꯗꯣ ꯅꯤꯛꯃꯟꯈꯤꯕꯅ ꯂꯦꯞꯄ ꯐꯥꯎꯕ ꯉꯝꯁꯤꯜꯂꯛꯇꯗꯨꯅ ꯁꯟ ꯁꯥꯗꯨꯅ ꯆꯠꯂꯤ꯫ ꯃꯍꯥꯛꯅ ꯁꯟ ꯁꯥꯅ ꯁꯥꯅ ꯑꯔꯤꯕ ꯂꯥꯏꯒꯤ ꯃꯃꯤꯡ ꯁꯣꯟꯗꯨꯅ ꯆꯠꯂꯤ꯫ "ꯁ꯭ꯋꯥꯏꯁꯤꯕꯨ ꯏꯕꯨꯙꯧ ꯄꯥꯈꯪꯕ ꯅꯪ ꯂꯩꯕ꯭ꯔꯣ? ꯅꯪ ꯂꯩꯔꯗꯤ ꯅꯆꯥꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ꯫ ꯑꯗꯣ ꯂꯤꯜ ꯑꯣꯏꯅꯗꯤ ꯊꯣꯛꯂꯛꯀꯅꯨꯀꯣ꯫ ꯑꯗꯨꯝꯅ ꯊꯣꯔꯛꯑꯗꯤ ꯈꯔꯒ ꯃꯤꯍꯨꯜ ꯑꯁꯤ ꯆꯦꯟꯗꯨꯅ ꯂꯩꯔꯤꯉꯩ 100 ꯃꯤꯇꯔ ꯔꯦꯁ ꯑꯃꯨꯛ ꯆꯦꯟꯈꯤꯗꯅ ꯐꯔꯛ ꯇꯥꯔꯅꯤ." "ꯍꯩ, ꯑꯩꯅ ꯍꯥꯏꯁꯤ ꯁꯣꯏꯔꯦ꯫ ꯃꯪꯁꯤꯗꯕꯨ ꯀꯗꯥꯏꯗꯒꯤ ꯑꯐꯕ ꯂꯥꯏꯅꯣ? ꯑꯗꯨꯗꯤ ꯂꯩꯔꯦ꯫ ꯍꯣ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯁꯥꯔꯣꯏ ꯉꯥꯔꯣꯏ, ꯅꯈꯣꯏ ꯑꯩꯉꯣꯟꯗ ꯇꯝꯅꯔꯤꯕꯁꯦ ꯂꯦꯞꯄꯤꯔꯣ, ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯔꯣ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯧꯖꯤꯛ ꯄꯥꯈꯠꯄ ꯍꯦꯟꯃꯟꯗꯅ ꯁꯤꯈ꯭ꯔꯗꯤ ꯑꯩꯁꯨ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯑꯣꯜꯂꯅꯤ꯫ ꯑꯗꯨꯗꯗꯤꯕ ꯑꯩ ꯍꯥꯠꯄ ꯌꯥꯎꯈꯤꯕ ꯅꯣꯏꯗꯤ ꯆꯦꯟꯀꯥꯎ ꯆꯦꯟꯀꯥꯎ ꯀꯥꯎꯒꯅꯤꯍꯦ, ꯁꯤꯃꯗꯤ ꯈꯪꯖꯤꯜꯂꯨ꯫ ꯑꯗꯨꯅ ꯁꯛ ꯃꯥꯏꯁꯤ ꯌꯦꯡꯅꯗꯨꯅ ꯍꯥꯏꯅ ꯇꯥꯟꯅꯕꯁꯤ ꯌꯥꯅꯁꯤ ꯀꯩꯗꯧꯔꯒꯦ?" ꯑꯁꯨꯝꯅ ꯃꯍꯥꯛ ꯑꯉꯥꯎꯕꯒꯨꯝ ꯃꯇꯣꯝꯇ ꯑꯁꯨꯝꯅ ꯁꯣꯟꯗꯨꯅ ꯁꯟ ꯁꯥꯗꯨꯅ ꯆꯠꯂꯤ ꯑꯗꯨꯕꯨ ꯃꯁꯤꯗꯤ ꯀꯔꯤꯃꯠꯇ ꯂꯦꯡꯂꯝꯗꯦ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯅꯣꯡ ꯀꯟꯅ ꯈꯣꯡꯂꯛꯈꯤ꯫ ꯅꯣꯡ ꯈꯣꯡꯂꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨꯗ ꯃꯍꯥꯛ ꯈꯪꯂꯗꯨꯅ ꯎꯞꯁꯤꯟꯗꯨꯅ ꯇꯨꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯜꯂꯤ, "ꯑꯣ, ꯑꯩ ꯂꯩꯔꯩꯕꯥꯛ ꯌꯧꯔ ꯃꯥꯜꯂꯦ ꯇꯧꯔꯤꯁꯦ." ꯑꯁꯨꯝꯅ ꯈꯟꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯇꯨꯡꯗꯁꯨ ꯃꯪ ꯑꯗꯨꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ ꯃꯩꯅ ꯀꯔꯨꯝ ꯀꯔꯨꯝ ꯆꯥꯛꯄ ꯍꯧꯔꯕ ꯃꯤ ꯑꯁꯤꯕ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯂꯦꯡꯂꯛꯇꯨꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯣ ꯁꯥꯡꯗꯣꯔꯛꯇꯨꯅ ꯈꯣꯏꯅꯤꯡꯒꯤ ꯂꯋꯥꯏꯒꯤ ꯁꯝ ꯑꯗꯣ ꯄꯥꯏꯔꯒ ꯃꯅꯥꯛꯇ ꯈꯪꯆꯤꯡ ꯆꯤꯡꯁꯤꯜꯂꯤ꯫ ꯈꯣꯏꯅꯤꯡ ꯃꯥꯒꯤ ꯂꯋꯥꯏ ꯑꯗꯣ ꯄꯥꯏꯔꯤꯕ ꯃꯈꯨꯠ ꯑꯗꯨꯗ ꯀꯟꯅ ꯌꯥꯜꯂꯤ ꯑꯗꯨꯒ ꯃꯃꯥꯏ ꯑꯗꯣ ꯅꯣꯡꯈꯠꯂꯛꯄꯗ ꯃꯃꯤꯠ ꯑꯅꯤꯃꯛ ꯅꯥꯟꯊꯣꯔꯛꯇꯧꯒꯤ ꯊꯔꯥꯛ ꯊꯔꯥꯛ ꯌꯥꯜꯂꯕ ꯃꯆꯤꯟ ꯑꯗꯨ ꯃꯩꯅ ꯆꯥꯛꯄ ꯂꯣꯏꯈꯤꯕꯒꯤ ꯃꯌꯥ ꯉꯥꯛꯇ ꯉꯥꯏꯔꯕ ꯑꯗꯨꯒꯨꯝꯂꯕ ꯑꯀꯤꯕ ꯐꯪꯂꯕ ꯑꯁꯤꯕ ꯍꯛꯆꯥꯡꯒꯤ ꯁꯛꯇꯝ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯈꯣꯏꯅꯤꯡ ꯑꯗꯣ ꯀꯟꯅ ꯂꯥꯎꯔꯗꯨꯅ ꯅꯥꯟꯊꯔꯛꯂꯤꯕ ꯃꯃꯤꯠ ꯑꯅꯤ ꯑꯗꯨꯗ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨꯅ ꯊꯤꯟꯖꯤꯜꯂꯝꯂꯒ ꯂꯋꯥꯏꯗ ꯄꯥꯏꯔꯛꯂꯤꯕ ꯃꯈꯨꯠ ꯑꯗꯨꯁꯨ ꯀꯟꯊꯣꯛꯇꯨꯅ ꯆꯦꯟꯕ ꯍꯧꯔꯛꯂꯤ꯫ ꯍꯟꯗꯛꯇꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯃꯐꯝ ꯑꯗꯣ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯜꯂꯛꯄꯅ ꯃꯈꯣꯏꯒꯤ ꯂꯩꯔꯛ ꯑꯁꯥꯡꯕ ꯑꯗꯣ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯈꯣꯏꯒꯤ ꯂꯩꯔꯛ ꯑꯁꯤ ꯌꯧꯁꯤꯜꯂꯛꯄꯗ ꯈꯣꯏꯅꯤꯡ ꯆꯦꯟꯕ ꯑꯗꯣ ꯂꯦꯞꯂꯒ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯇꯨꯔꯣꯏ ꯉꯥꯔꯣꯏ ꯃꯈꯣꯡ ꯑꯗꯣ ꯊꯥꯡꯅꯤꯡꯗ ꯊꯥꯡꯂꯤ꯫ ꯑꯊꯦꯡꯕ ꯑꯍꯤꯡꯗ ꯃꯅꯤꯡꯇꯝꯅ ꯁꯥꯟꯅꯖꯕ ꯀꯥꯎꯖꯦꯡ ꯍꯥꯔꯧꯒꯤ ꯃꯈꯣꯜꯗꯅ ꯂꯩꯔꯛꯀꯤ ꯅꯥꯛ ꯌꯦꯠ ꯑꯅꯤꯃꯛꯇ ꯅꯤꯟꯈ꯭ꯔꯦ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯦ, ꯁꯥꯟꯅꯔꯝꯂꯤꯕ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯑꯄꯨꯝꯕꯤ ꯁꯣꯔꯦꯟꯁꯤꯡꯁꯨ ꯃꯐꯝ ꯑꯁꯤꯗ ꯇꯤꯜꯂꯔꯤꯕ꯫ ꯑꯍꯤꯡꯒꯤ ꯑꯆꯤꯛꯄ ꯃꯔꯛꯇ ꯀꯥꯎꯖꯦꯡ ꯍꯥꯔꯧꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯨꯔꯒ ꯈꯣꯏꯅꯤꯡ
ꯃꯈꯣꯏꯒꯤ ꯂꯩꯔꯛ ꯑꯁꯤ ꯍꯥꯏꯅꯕꯤ ꯃꯐꯝ ꯑꯗꯨꯅꯤ ꯍꯥꯏꯕ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯄꯗ ꯀꯣꯛꯆꯥꯎꯕꯤ ꯀꯥꯏ꯫ ꯇꯞꯊꯔꯨꯔꯕ ꯃꯤꯍꯨꯜꯒꯤ ꯈꯣꯡꯖꯦꯜ ꯆꯪꯈꯠꯂꯛꯏ꯫ ꯁꯣꯔꯠ ꯕ꯭ꯔꯦꯗ ꯈꯖꯤꯛꯇꯪ ꯂꯥꯎꯕꯒ ꯇꯨꯡ ꯍꯟꯗꯨꯅ ꯅꯥꯛ ꯌꯦꯠ ꯀꯣꯏꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯏ꯫ ꯊꯨꯅ ꯍꯦꯛ ꯆꯪꯁꯤꯟꯒꯦ ꯍꯥꯏꯕꯁꯤꯁꯨ ꯉꯝꯗ ꯈꯣꯡꯊꯥꯡ ꯇꯞꯅ ꯇꯞꯅ ꯊꯥꯡꯗꯨꯅ ꯂꯥꯛꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯇꯨꯡꯂꯣꯝꯗ ꯃꯤ ꯈꯪꯆꯦꯟ ꯆꯦꯟꯈꯤꯕꯒꯤ ꯁꯥꯍꯨꯝ ꯐꯪꯂꯛꯈꯤ꯫ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯈꯣꯏꯅꯤꯡ ꯍꯨꯃꯥꯡ ꯕꯤꯔꯤ ꯕꯤꯔꯤ ꯀꯥꯡꯈꯠꯂꯛꯏ꯫ ꯆꯠꯂꯝꯕ ꯑꯗꯣ ꯆꯞ ꯂꯥꯎꯅ ꯂꯦꯞꯄꯤ꯫ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯕꯁꯨ ꯉꯝꯂꯝꯗꯦ, ꯃꯥꯡꯗ ꯆꯪꯁꯤꯟꯕꯁꯨ ꯉꯝꯗ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯇꯨꯡꯂꯣꯝꯗ ꯃꯥꯒꯤ ꯃꯅꯥꯛ ꯅꯛꯅ ꯑꯉꯥꯡ ꯃꯆꯥ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ꯫ ꯑꯉꯥꯡ ꯑꯗꯨꯃꯈꯛꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯝꯕꯗꯒꯤ ꯃꯁꯤꯡ ꯌꯥꯝꯅ ꯌꯥꯝꯂꯕ ꯑꯉꯥꯡ ꯃꯌꯥꯝꯅ ꯋꯥ ꯋꯥ ꯂꯥꯎꯅ ꯀꯞꯂꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯤ꯫ ꯈꯣꯏꯅꯤꯡ ꯃꯐꯝ ꯑꯗꯨꯗ ꯀꯤ ꯍꯥꯏꯗꯨꯅ ꯂꯦꯞꯂꯒ ꯑꯁꯨꯝ ꯂꯩꯔꯗꯤ ꯑꯐꯕꯗꯤ ꯑꯣꯏꯔꯔꯣꯏ ꯈꯟꯗꯨꯅ ꯆꯠꯄ ꯍꯧꯔꯒꯦ ꯈꯟꯗꯨꯅ ꯇꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯂꯩꯔꯛ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯧꯔꯤꯕ ꯎ ꯑꯗꯨꯗ ꯍꯦꯛ ꯃꯤꯠꯌꯦꯡ ꯊꯝꯂꯨꯔꯦ꯫ ꯎ ꯑꯗꯨꯗ ꯃꯀꯣꯛ ꯌꯥꯎꯗꯕ ꯑꯃ ꯍꯥꯏ ꯍꯨꯝꯗꯨꯅ ꯁꯥꯟꯅꯔꯤ꯫ ꯃꯗꯨ ꯎꯕꯗ ꯃꯁꯥ ꯑꯗꯣ ꯆꯥꯅꯤꯡ ꯇꯥꯅ ꯁꯣꯔ ꯍꯣꯟꯕ ꯐꯥꯎꯕ ꯍꯦꯛ ꯉꯝꯖꯗ꯭ꯔꯤ꯫ ꯑꯁꯨꯛ ꯀꯤꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃꯨꯕ ꯃꯅꯤꯜ ꯀꯌꯥ ꯑꯃ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯄꯥꯏꯕ ꯍꯧꯔꯛꯂꯤ꯫ ꯃꯗꯨꯗꯒꯤ ꯈꯣꯏꯅꯤꯡꯗꯣ ꯀꯤꯔꯝꯕꯗꯒꯤ ꯈꯪꯁꯥꯎ ꯁꯥꯎꯔꯛꯂꯤ꯫ ꯉꯁꯥꯏꯗꯒꯤ ꯚꯨꯠ ꯄ꯭ꯔꯦꯠ ꯇꯝꯅꯉꯥꯏ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯁꯣꯔꯦꯟ ꯑꯄꯨꯝꯕꯤ ꯉꯥꯛꯇ ꯅꯣꯏ ꯑꯗꯨꯛ ꯌꯥꯝꯕꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ? ꯍꯥ? ꯇꯝꯅꯒꯦ ꯍꯥꯏꯔꯁꯨ ꯑꯃ ꯑꯅꯤ ꯈꯛꯇ ꯇꯝꯅꯧ, ꯍꯥꯠꯀꯦ ꯍꯥꯏꯔꯁꯨ ꯉꯁꯥꯏꯅ ꯑꯩꯕꯨ ꯍꯥꯠꯇꯣꯛꯄ ꯌꯥꯗ꯭ꯔꯣ? ꯀꯩꯀꯥꯟꯗꯕꯗ ꯆꯠꯐꯝꯒ ꯑꯝꯇ ꯈꯪꯗ꯭ꯔꯦ ꯋꯥꯅꯦ꯫ ꯈꯨꯗꯤ ꯊꯤꯗꯨꯅ ꯁꯤꯗꯣꯔꯦ ꯑꯩ꯫ ꯇꯝꯅꯒꯦꯔ ꯇꯝꯅꯔꯣꯏꯗ꯭ꯔꯥ ꯅꯣꯏꯁꯨ ꯅꯣꯏꯅ ꯊꯣꯛꯄ ꯂꯩꯔꯣ, ꯑꯩꯁꯨ ꯁ꯭ꯋꯥꯏꯗ ꯐꯝꯂꯒꯅꯦ ꯅꯣꯏ ꯃꯌꯥꯝꯒꯤ ꯀꯨꯝꯍꯩꯗꯨ ꯌꯦꯡꯂꯒ ꯂꯩꯔꯒꯦ ꯀꯣ꯫ ꯍꯥꯠꯀꯦꯁꯨ ꯇꯨꯞꯀꯦꯁꯨ ꯅꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯣ ꯇꯧꯔꯣ, ꯑꯩ ꯀꯩꯝꯇ ꯍꯥꯏꯔꯔꯣꯏꯀꯣ꯫ ꯑꯁꯨꯝꯅ ꯈꯣꯏꯅꯤꯡꯗꯣ ꯐꯔꯛ ꯏꯇꯥ ꯇꯥꯅ ꯁꯥꯎꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯂꯝꯕꯤ ꯑꯗꯨꯗ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯐꯝꯊꯈꯤ꯫ ꯃꯍꯥꯛ ꯀꯤꯕ ꯍꯦꯟꯃꯟꯕꯗꯒꯤ ꯇꯁꯦꯡꯅ ꯁꯥꯎꯅꯤꯡꯕ ꯑꯣꯜꯂꯛꯇꯨꯅ ꯄꯤꯁꯨꯝ ꯑꯅꯤ ꯑꯗꯨ ꯁꯨꯞꯆꯜꯂꯒ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯅꯥꯀꯟ ꯑꯗꯨꯗꯁꯨ ꯍꯦꯟꯅ ꯍꯦꯟꯅ ꯇꯝꯅꯔꯛꯏ꯫ ꯑꯀꯤꯕ ꯁꯞꯇ꯭ꯔ ꯀꯌꯥ ꯇꯧꯔꯛꯏ꯫ ꯀꯞꯄ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯀꯌꯥ ꯇꯥꯍꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯈꯣꯏꯅꯤꯡ ꯑꯗꯣ ꯍꯦꯟꯅ ꯁꯥꯎꯒꯠꯂꯛꯇꯨꯅ ꯑꯗꯥꯏꯗ ꯇꯥꯔꯝꯕ ꯅꯨꯡ ꯈꯔ ꯈꯨꯜꯂꯤ꯫ ꯑꯗꯨꯒ ꯃꯤꯅꯥꯏ ꯃꯆꯥꯁꯤꯡ ꯑꯁꯤꯗꯤ ꯈꯔ ꯀꯤꯍꯜꯂꯗꯤ ꯌꯥꯔꯦ, ꯀꯤꯃꯟꯗꯅ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯦ ꯋꯥꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯇꯝꯅꯔꯛꯂꯤꯕ ꯖꯒꯥꯁꯤꯡ ꯑꯗꯨꯗ ꯅꯨꯡ ꯑꯗꯨꯅ ꯊꯣꯝꯖꯤꯜꯂꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯔꯨꯕꯗꯒꯤꯔ ꯀꯩꯅꯣ ꯈꯪꯗꯦ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯦ꯫ ꯑꯗꯥꯏꯗ ꯃꯈꯦꯜ ꯂꯥꯡꯂꯝꯕꯁꯤꯡ ꯑꯗꯣ ꯎꯟ ꯋꯥꯏꯃꯨꯛ ꯆꯤꯛꯈ꯭ꯔꯦ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗ ꯃꯍꯥꯛꯀꯤ ꯇꯨꯡꯗ ꯂꯩꯔꯤꯕ ꯑꯄꯨꯝꯕꯤ ꯁꯣꯔꯦꯟꯁꯤꯡ ꯑꯗꯣ ꯋꯥ ꯋꯥ ꯀꯞꯄ ꯑꯃꯨꯛ ꯍꯧꯔꯛꯂꯤ꯫ ꯈꯨꯅꯤꯡꯅ ꯃꯗꯨꯗꯁꯨ ꯆꯩꯁꯤꯜꯂꯛꯏ꯫ ꯍꯥꯏ, ꯊꯥ ꯁꯨꯗꯅ ꯄꯣꯛꯂꯒ ꯆꯍꯤ ꯁꯨꯗꯅ ꯁꯤꯕ ꯑꯉꯥꯡ ꯆꯟꯗꯥꯟ ꯁꯥ, ꯅꯣꯏ ꯅꯄꯥ ꯀꯅꯥꯅ ꯊꯤꯔꯝꯅꯤ ꯍꯥꯏꯗꯅ ꯀꯞꯂꯤꯕꯅꯣ? ꯍꯥ? ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯝꯇ꯫ ꯉꯁꯤꯅꯦ ꯑꯩꯅ ꯏ ꯀꯥꯔꯛꯇꯅꯀꯣ ꯂꯪꯈꯠ ꯂꯪꯈꯠꯇꯅ ꯀꯥꯎꯔꯛꯀꯅꯤꯍꯦ꯫ ꯑꯄꯨꯝꯕꯤ ꯁꯣꯔꯦꯟꯁꯤꯡ ꯑꯗꯨ ꯈꯣꯏꯅꯤꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗꯒꯤꯔ ꯀꯔꯤꯅꯣ ꯈꯪꯗꯦ ꯇꯨꯃꯤꯟꯅ ꯀꯞꯇꯨꯅ ꯂꯩ꯫ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯗꯤ ꯁꯟ ꯁꯥꯗꯨꯅ ꯂꯥꯛꯂꯒ ꯈꯣꯏꯅꯤꯡꯒꯤ ꯃꯅꯪꯒꯟ ꯑꯗꯨꯗ ꯄꯥꯏꯔꯒ ꯂꯦꯞꯈꯠꯂꯛꯏ꯫ ꯃꯁꯤꯗ ꯈꯣꯏꯅꯤꯡ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯣ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯈꯪꯂꯪ ꯂꯪꯊꯣꯛꯏ꯫ ꯃꯁꯤꯗꯒꯤ ꯑꯉꯥꯡ ꯑꯗꯨꯅ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯛꯇꯨꯅ ꯈꯪꯆꯦꯟ ꯆꯦꯟꯁꯤꯜꯂꯛꯂꯒ ꯈꯣꯏꯅꯤꯡꯒꯤ ꯐꯩꯒꯟ ꯑꯗꯨꯗ ꯆꯤꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯈꯣꯏꯅꯤꯡ ꯑꯗꯣ ꯆꯩꯅꯥ ꯐꯪꯂꯗꯨꯅ ꯀꯟꯅ ꯂꯥꯎꯏ꯫ ꯁꯣꯔꯦꯟ ꯑꯉꯥꯡ ꯑꯇꯩ ꯑꯗꯨꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯈꯣꯏꯅꯤꯡꯗ ꯄꯨꯟꯅ ꯌꯣꯝꯁꯤꯟꯗꯨꯅ ꯆꯤꯛꯅꯔꯤ꯫ ꯆꯩꯅꯥꯁꯤꯡ ꯑꯗꯨꯅ ꯈꯣꯏꯅꯤꯡ ꯑꯗꯣ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯤꯒꯤ ꯊꯧ ꯇꯧꯕ ꯑꯃ ꯆꯠꯂꯨꯕ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯑꯗꯨꯅ ꯃꯌꯨꯝ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯇꯧꯔꯝꯂꯤꯕ ꯊꯧꯑꯣꯡ ꯑꯗꯨ ꯊꯦꯡꯅꯕꯗꯒꯤ ꯊꯨꯅ ꯃꯈꯨꯠꯇ ꯂꯥꯏꯔꯣꯟ ꯑꯃ ꯁꯣꯟꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠꯇ ꯑꯍꯨꯝꯂꯛ ꯅꯥꯟꯊꯔꯕꯒꯤ ꯇꯨꯡꯗ ꯈꯣꯟꯖꯥꯎ ꯊꯥꯗꯨꯅ ꯂꯥꯎꯔꯛꯏ꯫ ꯍꯥꯏ ꯍꯥꯏ, ꯑꯄꯨꯝꯕꯤ ꯁꯣꯔꯦꯟ ꯑꯉꯥꯡ ꯇꯝꯅꯔꯥꯏ ꯁꯥ, ꯑꯉꯥꯡ ꯅꯈꯨꯠ ꯅꯁꯥ ꯁꯥꯡꯂꯕꯗꯤ ꯇꯧꯅꯤꯡ ꯇꯧꯅꯤꯡꯕ ꯇꯧꯔꯕꯗꯤ ꯁꯔꯨ ꯁꯌꯥꯡ ꯇꯦꯛꯀꯗꯅꯤ꯫ ꯑꯩꯅ ꯂꯦꯝꯅ ꯍꯥꯏꯔꯤꯉꯩ ꯑꯁꯤꯗ ꯅꯨꯄꯥ ꯑꯗꯣ ꯊꯥꯗꯣꯛꯂꯝꯂꯒ ꯅꯪꯒꯤ ꯅꯁꯥꯏꯒꯣꯟꯗ ꯍꯟꯈ꯭ꯔꯣ꯫ ꯂꯝꯀꯦꯠ ꯂꯝꯍꯥꯏꯕ ꯁꯥꯗꯨꯅ ꯑꯗꯥꯏꯗ ꯂꯩꯔꯅꯨ꯫
ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯑꯗꯨꯅ ꯍꯥꯏꯔꯕꯁꯨ ꯑꯄꯨꯝꯕꯤ ꯁꯨꯔꯦꯟꯁꯤꯡ ꯑꯗꯨꯅ ꯈꯣꯏꯅꯤꯡꯕꯨ ꯊꯥꯗꯣꯛꯂꯝꯗꯦ꯫ ꯆꯨꯝꯅ ꯅꯤꯡꯊꯤꯅ ꯍꯥꯏꯕ ꯌꯥꯔꯛꯇꯕꯗꯒꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯑꯗꯣ ꯃꯍꯥꯛꯅ ꯄꯥꯏꯔꯛꯂꯤꯕ ꯈꯥꯎ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯄꯩꯌꯥ ꯑꯃꯒ ꯂꯪ ꯑꯍꯤꯡꯕꯒ ꯄꯨꯊꯣꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯂꯥꯏꯔꯣꯟ ꯁꯣꯟꯗꯨꯅ ꯄꯩꯌꯥ ꯑꯗꯨꯗ ꯂꯪ ꯑꯍꯤꯡꯕ ꯑꯗꯨꯅ ꯃꯔꯣꯜ ꯅꯥꯏꯅ ꯅꯥꯏꯅ ꯌꯦꯠꯂꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ 7ꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ꯫ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇ ꯀꯔꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯣꯏꯔꯨꯝꯖꯔꯤ꯫